UNLF Pambai na lusingba lupna Lilong Singjawgi laibag thiba thokdok adugi nungaitaba phongdorokle haukiba January amagi numidangda Lilong Singjawda thokiba laibag thiba amade thoganingdaba thokdok aduda laikhidraba mioi mangagi imung manungna nanghoriba amade soktuna lehoriba sing amasung makoigi imung manungna nanghoriba awaba aduda Pambai na lusingba UNLF na saruk yazabaga loinana nungaitaba phongdok sari haina Pambai na lusingba UNLF ke Department of Publicity ge Media Coordinator gi thopuriba Charairongba thoksomna press ta thokpa cherol amana haire cherol asina hai Iraibak Manipur gi chiraba tanfam asida thokdok aduna Manipur da khundaminariba furupsa maitai pangal amade maitai anigi marakta yengthin aduna khut thongna bagi thokdok ama lakhaningdaba amade thokdok asigi wakhairol ama purakna bohonabada achongba thokdang lobikhiba mitai pangal gi lusingba sing Manipur gi civil society gi lusingba sing amade iraisa khudingmaki mafamda Pambai na lusingba UNLF na ikai khumnaba utsabaga loinana thagatpa phongdok sari haire Cherol asina makata na hai thoidongna iraibak asida anganba matamdagi sahi kaya nungsi sanana laiminaragliba maitai amadi maitai pangal anigi marakta lairiba nungsi sanabagi mari ase khubai ama fauba kaihandana bagidamak thaudang saungna lobikhiba maitai pangal gi lusingba singbo Pambai na lusingba UNLF na ikai khumnaba utsari haire Cherol asina aroibada hairibade makata na maitai amade maitai pangal anigi marakta amana mabu nungai handaba yabo wahi watasing sizinabidana baso iraisa khudingmaki mafamda appeal tawrakle